ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯍꯣꯡꯖꯤꯜꯂꯛꯄ ꯆꯍꯤ ꯐꯥꯔꯛꯄ ꯑꯃꯗꯤ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯌꯥꯝꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯒꯦ, ꯂꯥꯏꯚ ꯏꯟꯇꯔꯦꯛꯁꯟ ꯉꯥꯏꯍꯥꯛ ꯇꯧꯒꯦ, ꯀꯔꯤ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯂꯩꯔꯒꯁꯨ ꯑꯗꯨ ꯄꯥꯎꯈꯨꯝ ꯈꯔ ꯄꯤꯖꯒꯦꯅ ꯉꯁꯤ ꯂꯥꯏꯚ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯑꯌꯥꯝꯕ ꯁꯣꯟꯅꯝꯅ ꯑꯗꯨꯝ ꯂꯥꯏꯚꯁꯤ ꯇꯧꯔꯕꯅꯤ, ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯌꯥꯎꯅꯤꯡꯉꯒꯁꯨ ꯌꯥꯎꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯑꯣꯟꯁꯤꯟꯅꯔ ꯂꯩꯕꯒꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯏꯟꯇꯔꯦꯛ ꯇꯧꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ꯫ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯍꯥꯏ ꯐꯤꯔꯣꯖ ꯈꯥꯟ, ꯅꯨꯡꯉꯥꯏꯔꯤ꯫ ꯇꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯍꯥꯏ꯫ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯆꯍꯤꯗꯧꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗꯧꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯃꯤꯟꯅꯁꯤ, ꯍꯦꯟꯅ ꯃꯔꯥ ꯇꯞꯄ, ꯇꯞꯊꯕ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ, ꯑꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯆꯍꯤ ꯑꯃ ꯑꯣꯏꯔꯁꯅꯨ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯋꯤꯁ ꯇꯧꯖꯒꯦ꯫ ꯀꯃꯦꯟ ꯇꯧꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯔꯒꯗꯤ ꯂꯣꯏꯅ ꯄꯥꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ, ꯑꯗꯨꯒ ꯎꯍꯧꯗꯕ ꯆꯤꯊꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯋꯥꯟꯗꯔ ꯕꯣꯏ ꯍꯦꯜꯂꯣ, ꯄꯨꯄꯨ ꯐꯣꯛꯇꯦꯜ ꯍꯦꯜꯂꯣ, ꯍꯥꯏ ꯃꯌꯥꯝ ꯂꯣꯏ ꯍꯥꯏ, ꯔꯦꯅꯤꯁꯟ ꯍꯥꯏ, ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯟꯖꯂꯤ ꯍꯥꯏ, ꯂꯦꯖꯦꯟ ꯄ꯭ꯂꯦꯌꯔ ꯍꯥꯏ, ꯆꯪꯕꯤꯔꯤꯕ ꯃꯌꯥꯝ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯩꯃꯤ ꯏꯄꯤꯁꯣꯠꯁꯦ ꯈꯔ ꯑꯗꯨꯝ ꯀꯩꯃꯤ ꯏꯄꯤꯁꯣꯠ ꯀꯌꯥꯝ ꯂꯩꯔꯤꯒꯦ? ꯀꯩꯃꯤꯒꯤ ꯏꯄꯤꯁꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯇ꯭ꯔꯦ, ꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯈꯥ ꯁꯝꯊꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯐꯥꯎꯗ ꯁꯝꯊꯔ ꯂꯥꯛꯏꯅꯦ꯫ ꯑꯗꯨꯅ ꯀꯌꯥꯝ ꯂꯩꯈꯤꯅꯤ ꯍꯥꯏꯕꯁꯨ ꯃꯌꯥꯝꯗ ꯈꯔꯁꯨ ꯗꯤꯄꯦꯟ ꯇꯧꯏ꯫ ꯑꯩꯈꯣꯏ ꯔꯥꯏꯇꯔꯅ ꯈꯟꯖꯔꯝꯕꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯡꯗꯣꯛꯍꯜꯂꯦ ꯍꯥꯏꯇꯥꯔꯦ, ꯁꯤ ꯃꯌꯥꯝꯅꯁꯨ ꯈꯔ ꯍꯦꯟꯅ ꯗꯤꯄꯦꯟ ꯇꯧꯔꯦ꯫ ꯐꯨꯜ ꯁꯄꯣꯔꯠ ꯂꯦꯖꯦꯟ ꯄ꯭ꯂꯦꯌꯔ, ꯊꯦꯡꯛ ꯌꯨ꯫ ꯍꯥꯏ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯙꯅ ꯄ꯭ꯌꯥꯔꯤ ꯅꯥꯎꯔꯦꯝ, ꯊꯦꯡꯛ ꯌꯨ꯫ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯁꯨ꯫ ꯀꯃꯦꯟ ꯁꯣꯟꯅꯃꯨꯛ ꯀꯃꯦꯟ ꯄꯥꯊꯣꯛꯆꯍꯟꯒꯦ ꯃꯌꯥꯝ꯫ ꯑꯗꯨꯝ ꯗꯥꯔꯣꯖꯦꯁꯅ ꯄꯥꯊꯣꯛꯑꯁꯨ ꯆꯞꯇꯤ ꯃꯥꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯄꯥꯊꯣꯛꯃꯤꯟꯅꯔꯛꯀꯦ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯒꯤ ꯀꯃꯦꯟ ꯑꯝꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯄꯨꯄꯨ ꯐꯣꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ, ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕ, ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅ ꯄꯦꯜꯍꯟꯕ ꯉꯝꯕ ꯑꯣꯏꯕꯤꯔꯣ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ, ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟ, ꯑꯗꯣꯝꯒꯤ ꯋꯤꯁꯁꯤꯒꯤꯗꯃꯛꯇ꯫ ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯣꯝꯕꯨꯁꯨ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯂꯤꯁꯅꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯔꯣ, ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯟꯖꯂꯤ, ꯑꯦꯗꯚꯥꯟꯁ ꯍꯦꯄꯤ ꯅ꯭ꯌꯨ ꯌꯔꯁ, ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯐꯕꯗ ꯑꯣꯏꯔꯁꯤ꯫ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯟꯖꯂꯤ, ꯊꯦꯡꯛ ꯌꯨ꯫ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫ ꯍꯥꯏ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ, ꯀꯝꯗꯧꯔꯤꯒꯦ? ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯇꯧꯔꯤ, ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯃꯌꯥꯝ꯫ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯃꯦꯝꯕꯔꯁ ꯑꯦꯟ ꯊꯝꯕꯧ, 2023 ꯕꯥꯏ ꯕꯥꯏ ꯑꯦꯟ ꯍꯦꯄꯤ ꯅ꯭ꯌꯨ ꯌꯔꯁ 2024꯫ ꯑꯩꯈꯣꯏ ꯗꯥꯁꯅꯥ ꯃꯁꯛ ꯈꯪꯕ ꯃꯤ ꯌꯥꯎꯔꯝꯃꯦ, ꯍꯥꯏꯐꯦꯠ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯕꯤꯔꯣ꯫ ꯍꯦꯄꯤ ꯅ꯭ꯌꯨ ꯌꯔ꯫ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯥ ꯊꯣꯏꯕ꯫ ꯕꯁꯟꯇ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯍꯜꯂꯣ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕ ꯑꯅꯤꯁꯦ ꯆꯥꯎꯍꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝ ꯃꯣꯏꯁꯦ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯎꯖꯩ, ꯃꯌꯥꯝꯅꯁꯨ ꯍꯥꯏꯕ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯅꯤ, ꯈꯔ ꯁꯥꯡꯅ ꯂꯩꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯅ꯫ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯥꯔꯇꯨꯟ
ꯄꯣꯀꯦꯃꯣꯟꯗ ꯀꯩꯗ ꯃꯣꯏꯒꯤ ꯂꯤꯗ ꯀꯦꯔꯦꯛꯇꯔꯗꯣ ꯄꯣꯀꯦꯃꯣꯟꯒꯤ ꯑꯗꯒꯤ ꯁꯣꯇꯥ ꯚꯤꯝꯒꯤꯁꯨ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯗꯩꯗ ꯑꯦꯗꯚꯦꯟꯆꯔ ꯃꯈꯜ ꯃꯈꯜ ꯑꯩꯈꯣꯏ ꯔꯥꯏꯇꯔꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ. ꯃꯁꯛ ꯈꯪꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤꯒꯤ ꯐ꯭ꯔꯦꯝꯗ ꯎꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯉꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯡꯗ ꯎꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯗꯥꯅꯤ, ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯑꯇꯣꯝ ꯁꯥꯟꯇꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯍꯥꯏꯇꯥꯔꯦ. ꯑꯩ ꯏꯁꯥꯃꯛ ꯔꯣꯖꯦꯁ ꯃꯩꯇꯩ, ꯑꯦꯗꯤꯇꯔ ꯑꯅꯤ ꯂꯩꯔꯦ ꯁꯤꯗ, VFX ꯑꯥꯔꯇꯤꯁꯁꯨ ꯑꯦꯗꯤꯇꯔꯁꯨ ꯍꯥꯏꯕ ꯇꯥꯔꯦ, ꯔꯣꯃꯦꯁ. ꯑꯗꯒꯤ ꯑꯁꯣꯝ ꯀꯩꯅꯣꯗ ꯃꯌꯥꯝꯒꯤꯅ ꯃꯗꯨ ꯀꯩꯅꯣꯗ ꯌꯦꯠ ꯊꯪꯕꯗ ꯐꯝꯕꯤꯔꯤꯕ ꯑꯁꯤ ꯀꯩꯅꯣꯅꯤ, ꯁꯅꯥꯍꯜ. ꯃꯍꯥꯛ ꯃꯥ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯤ. ꯁꯣꯅꯝ ꯃꯌꯥꯝꯒꯤꯅ ꯍꯦꯟꯅ ꯈꯪꯉꯝꯃꯒꯅꯤ, ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯁꯣꯅꯝ ꯃꯥꯅ ꯀꯩꯅꯧꯗꯒꯤꯅꯤ. ꯐꯨꯜ ꯁꯄꯣꯔꯠ. ꯑꯗꯣ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ, ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯋꯥꯈꯜꯗ ꯀꯩ ꯐꯥꯎꯒꯦ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯈꯜꯗ ꯐꯥꯎꯔꯤꯁꯦ ꯂꯩꯕꯥꯛꯁꯦ ꯃꯔꯥ ꯇꯞꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯍꯟꯖꯜꯂꯛꯄ, ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯍꯦꯟꯅ ꯐꯅꯕ ꯑꯐꯕ ꯋꯥꯌꯦꯜ ꯑꯃ ꯂꯥꯛꯄ, ꯑꯆꯨꯝꯕꯅ ꯉꯝꯕ ꯍꯥꯏꯕ ꯑꯁꯤ ꯊꯝꯖꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯃꯥꯡ ꯆꯪꯁꯟꯕ ꯉꯝꯕ, ꯁꯤ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯦꯝ. ꯀꯩꯅꯣꯁꯦ ꯔꯣꯃꯦꯁ ꯃꯥ ꯂꯥꯏꯐꯇ ꯄꯥꯛ ꯌꯥꯎꯗꯦ, ꯑꯗꯨꯅꯅꯤ. ꯃꯥ ꯑꯩꯈꯣꯏ ꯑꯦꯗꯤꯇꯔꯅꯤ. ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯇꯥꯔꯦ, ꯐꯦꯃꯤꯂꯤꯅꯤ. ꯑꯩ ꯏꯅꯥꯎꯅꯤ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯅ, ꯑꯩꯈꯣꯏ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯤꯚꯤ ꯆꯦꯅꯦꯜ ꯂꯣꯝꯗ ꯑꯣꯟꯁꯤꯟꯅꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯀꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤ, ꯁꯦꯝ ꯁꯥꯔꯤ. ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯗꯨꯒꯤꯗꯃꯛꯇ ꯊꯕꯛ ꯄꯥꯏꯕ ꯍꯧꯒꯠꯅꯕ, ꯊꯥꯕ ꯍꯧꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ. ꯑꯗꯣ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯞꯄꯣꯔꯠꯁꯦ ꯁꯨꯃꯥꯏꯅ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ, ISTV ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯌꯥꯎꯔꯛꯑꯀꯥꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯌꯦꯡꯕ ꯐꯪꯅꯕ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯌꯥꯎꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨ. ꯂꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ, ꯂꯧꯗꯕꯁꯤꯡ ꯌꯥꯎꯔꯒꯁꯨ ꯑꯗꯨꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯌꯦꯡꯕ ꯐꯪꯒꯅꯤ. ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯄꯨꯔꯛꯀꯅꯤ. ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯠꯇꯅ ꯊꯥꯒꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯩꯈꯣই ꯃꯌꯥꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯎꯔꯤꯁꯤꯅ ꯁꯨꯞꯅꯇꯪꯒꯤ ꯀꯩꯃꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯈꯛꯇꯅꯦ. ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ISTV ꯇꯤꯚꯤꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯀꯥꯟꯅꯕ, ꯏꯗꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯔꯕ ꯏꯟꯇꯔꯇꯦꯟꯃꯦꯟ, ꯑꯗꯨꯒ ꯏꯗꯨꯀꯦꯁꯟ, ꯑꯗꯨꯒ ꯔꯥꯏꯝꯁꯨ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯂꯒꯅꯤ. ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯅ ꯑꯅꯝꯕꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ISTVꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯗꯤ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ISTVꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜꯗꯨꯃ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯣ. ꯑꯗꯨꯒ ISTV ꯂꯧꯔꯝꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ISTV ꯄꯨꯁꯟꯕꯤꯔꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯊꯝꯖꯔꯤ. ꯑꯟꯖꯂꯤꯅ ꯆꯍꯤ ꯑꯅꯧꯕ ꯃꯤꯡ ꯑꯗꯨꯝ ꯄꯟꯖꯔꯦ, ꯋꯥꯔꯧꯕꯤꯔꯣꯏ, ꯑꯩꯈꯣই ꯆꯍꯤꯃꯛ ꯈꯪꯖꯗ꯭ꯔꯤꯕꯅꯤꯅ. ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯑꯦꯅꯤꯃꯦꯁꯟ ꯊꯥꯒꯠꯄꯤꯔꯛꯑꯣ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏ. ꯑꯩꯈꯣꯏ ꯑꯗꯨꯃꯛꯅꯤ. ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯣꯟꯈ꯭ꯔꯒꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯣꯏꯔꯤꯉꯩꯁꯤꯗ ꯎꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯍꯦꯛ ꯍꯧꯕꯒ ꯄꯨꯂꯞ ꯅꯠꯇ꯭ꯔꯒꯁꯨ ꯃꯊꯪ 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 ꯁꯨꯝ ꯍꯥꯞꯄꯛꯈꯤꯅꯤ. ꯃꯄꯨꯡ ꯐꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ, ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯊꯥꯖꯕ ꯊꯝꯖꯒꯦ. ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯐꯨꯜ ꯁꯄꯣꯔꯠ. ꯃꯥꯔꯖꯤꯅꯥ, ꯊꯦꯡꯛ ꯌꯨ. ꯀꯩꯃꯤꯁꯤ ꯌꯥꯝꯅ ꯐꯖꯩ, ꯊꯦꯡꯛ ꯌꯨ. ꯗꯥ ꯊꯣꯏꯕ, ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯐꯨꯜ ꯁꯄꯣꯔꯠꯅꯦ, ꯊꯦꯡꯛ ꯌꯨ. ꯑꯃ ꯀꯃꯦꯟ ꯑꯃꯗ ꯄꯥꯊꯣꯛꯑꯣ. ꯁꯅꯥꯊꯣꯏꯕ ꯃꯩꯇꯩꯒꯤ. ꯁꯅꯥꯊꯣꯏꯕ ꯃꯩꯇꯩ ꯈꯥꯉꯦꯝꯕꯝꯅ ꯂꯣꯏꯈꯤꯗꯧꯔꯦ ꯉꯁꯤꯗꯒꯤ ꯑꯔꯤꯕ ꯆꯍꯤ 2023 ꯑꯁꯤ ꯑꯅꯥ
ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯁꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯤ ꯑꯅꯧꯕ ꯆꯍꯤ 2024 ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯏꯔꯥꯡ ꯂꯩꯇꯕ ꯑꯣꯏꯔꯁꯅꯨ ꯁꯅꯥꯊꯣꯏꯕ ꯃꯩꯇꯩ ꯈꯥꯡꯉꯦꯝꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯤꯛ ꯆꯨꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯃꯛꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯤꯡꯖꯔꯤꯕꯁꯤꯁꯨ ꯇꯁꯦꯡꯅꯃꯛ ꯏꯔꯥꯡꯁꯦ ꯂꯣꯏꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯥꯟꯇꯤ ꯂꯩꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯔꯤꯕ ꯆꯍꯤꯁꯤꯁꯨ ꯆꯠꯈ꯭ꯔꯁꯅꯨ ꯑꯅꯧꯕ 2024ꯅ ꯂꯥꯛꯄꯗꯒꯤꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝ ꯅꯠꯇ꯭ꯔꯥ ꯃꯥꯏ ꯁꯅꯥꯊꯣꯏꯕꯒꯤ ꯀꯃꯦꯟꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯊꯧꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯇꯝ ꯂꯧꯖꯒꯦ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯑꯊꯧꯕꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯃꯗꯤ ꯃꯣꯏꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕꯅꯤ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯃꯦꯟ ꯃꯈꯥ ꯑꯃꯨꯛ ꯄꯥꯊꯣꯛꯆꯍꯟꯒꯦ ꯃꯌꯥꯝ ꯄꯨꯄꯨ ꯐꯣꯛꯀꯤ ꯃꯔꯨꯞꯁꯤꯡꯕꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯕꯁꯟꯇ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣꯝꯒꯤ ꯋꯤꯁꯇꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄ ꯃꯟꯖꯂꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯍꯥꯏ ꯀꯩꯃꯤ ꯍꯥꯏ ꯀꯩꯅꯣ ꯁꯝꯁꯨꯅꯦꯁ꯭ꯌꯥ ꯕꯦꯒꯝ ꯍꯥꯏ ꯗꯥ ꯊꯣꯏꯕ ꯑꯩꯗꯤ ꯀꯩꯃꯤꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯀꯩꯃꯤ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯍꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯎꯗꯕ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔꯁꯨ ꯑꯗꯨꯝ ꯅꯍꯥꯟꯈꯩꯗꯤ ꯂꯥꯏꯐꯇ ꯑꯗꯨ ꯀꯦꯃꯦꯔꯥꯗ ꯁꯨꯡꯎ ꯎꯕ ꯐꯪꯗꯕꯅꯤ ꯗꯥ ꯔꯣꯖꯦꯁ ꯏꯕꯥꯅꯤꯕꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯟꯅ ꯑꯗꯨꯝ ꯁꯛ ꯈꯔꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯏꯟꯇ꯭ꯔꯣ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯗꯥ ꯔꯣꯃꯦꯁꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯏꯗꯤꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯗꯥꯁꯅꯥꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯤꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯇꯩꯁꯨ ꯗꯕꯤꯡ ꯑꯥꯔꯇꯤꯁꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯤ ꯃꯈꯣꯏꯁꯨ ꯃꯔꯨ ꯌꯥꯝꯅ ꯑꯣꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯑꯣꯐꯤꯁꯁꯤꯗ ꯂꯥꯛꯑꯒ ꯁꯨꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯉꯥ ꯑꯁꯤꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯛ ꯇꯥꯛꯆꯔꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯋꯤꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯖꯒꯦ 2023 ꯆꯍꯤꯁꯤꯁꯨ ꯆꯠꯈꯤꯗꯧꯔꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯋꯤꯁ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯛꯂꯒ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯆꯥꯊꯣꯛꯑꯒ ꯃꯐꯝꯁꯤꯗ ꯉꯟꯅ ꯌꯧꯔꯛꯑꯒ ꯑꯗꯨꯝ ꯍꯟꯕꯗ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯑꯗꯨꯝ ꯇꯥꯔꯦ ꯍꯟꯕꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯁꯤꯡꯁꯦ ꯁꯤꯗ ꯌꯥꯎꯗ꯭ꯔꯤꯕ ꯑꯃꯅꯤ ꯌꯥꯎꯔꯝꯃꯦ ꯑꯩꯈꯣꯏ ꯏꯟꯇꯔꯟ ꯑꯣꯏꯅ ꯌꯥꯎꯕ ꯃꯇꯝ ꯈꯔꯒꯤ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯔꯃꯤꯅꯦꯟ ꯑꯣꯏꯅ ꯂꯩꯕ ꯁ꯭ꯇꯥꯐꯇꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤꯅꯤ
ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯀꯩꯒꯨꯝꯕ ꯍꯌꯦꯡ ꯇꯨꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯆꯥꯎꯅ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝꯅ ꯄꯨꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯐ ꯃꯁꯤꯡꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯁꯤꯡꯗ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ, ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯄꯨꯔꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯂꯦꯞꯇꯕ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏꯁꯨ ꯁꯤꯟꯊꯥ ꯂꯦꯞꯄꯁꯤꯗ ꯌꯥꯎꯗꯕ ꯌꯥꯗꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯑꯗꯨꯝ ꯂꯦꯞꯆꯔꯨꯏ, ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯨꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯊꯦꯡꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜꯁꯤꯗ ꯈꯛ ꯅꯠꯇꯦ, ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ, ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃꯗ ꯑꯗꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯍꯧꯈ꯭ꯔꯒ ꯃꯊꯪꯒꯤ ꯆꯍꯤ ꯑꯁꯤꯗ ꯐꯤꯕꯝ ꯍꯦꯟꯅ ꯐꯒꯠꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ꯫ ꯕꯤꯁꯣ ꯂꯞ ꯀꯩꯃꯤ ꯇꯤꯝ, ꯕꯤꯁꯣ ꯋꯦꯜꯀꯝ꯫ ꯅꯪꯁꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯌꯥꯎꯁꯦ ꯂꯥꯏꯐꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯕꯤꯁꯣꯁꯦ ꯐꯅꯌꯥꯝ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯕꯤꯁꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯗꯕꯤꯡ ꯑꯥꯔꯇꯤꯁ ꯑꯃꯅꯤ, ꯆꯤꯡꯂꯦꯟ ꯁꯅꯥ ꯁꯥꯈꯤꯕ, ꯑꯗꯩ ꯍꯟꯇꯛꯇꯁꯨ ꯀꯩꯉꯝꯕ ꯁꯥꯔꯤꯕ ꯗꯕꯤꯡ ꯑꯥꯔꯇꯤꯁꯅꯤ꯫ ꯔꯣꯝ ꯁꯤꯡ ꯌꯥꯏꯐꯔꯦ꯫ ꯗꯥꯎꯁꯦ ꯁꯥꯎꯅꯨꯀꯣ, ꯉꯁꯥꯏ ꯐꯔꯛ ꯇꯥꯔꯦꯕ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯀꯩꯝ ꯀꯥꯏꯗꯦ꯫ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯇꯥꯟꯖꯥ ꯂꯧꯔ ꯂꯣꯏꯔꯦ꯫ ꯀꯃꯦꯟ ꯁꯅꯥꯊꯣꯏ ꯃꯩꯇꯩ ꯈꯥꯉꯦꯝꯕꯝꯒꯤ ꯑꯁꯥꯡꯕ ꯀꯃꯦꯟ ꯑꯃꯁꯨ ꯂꯩ, ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯨ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯅ ꯂꯥꯛꯄꯗ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯌꯥꯏꯐꯔꯦ, ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ꯫ ꯌꯥꯏꯐꯔꯦ ꯁꯅꯥꯊꯣꯏ ꯃꯩꯇꯩ ꯈꯥꯉꯦꯝꯕꯝ, ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯗꯣꯝꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯁꯤꯕ ꯀꯤꯗꯧ ꯅꯠꯇꯦ, ꯄꯣꯛꯂꯗꯤ ꯁꯤꯕ ꯇꯥꯕꯅꯤ, ꯁꯤꯒꯅꯤ ꯈꯟꯅ ꯀꯤꯅ ꯍꯤꯡꯗꯧ ꯅꯠꯇꯦ, ꯃꯩꯇꯩ ꯅꯨꯡꯁꯥ ꯑꯊꯧꯕ ꯁꯥ꯫ ꯕꯦꯝꯕꯦꯝ ꯂꯣꯡꯖꯝ, ꯌꯥꯝꯅ ꯐꯖꯕ ꯀꯃꯦꯟ ꯑꯃꯈꯛ ꯇꯧꯕꯤꯔꯛꯏ꯫ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ, ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ, ꯂꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ꯫ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯦꯞꯂꯤ꯫ ꯂꯥꯛꯇꯧꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯃꯦꯟ ꯂꯥꯛꯑꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯤꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ, ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯕꯥꯏꯒꯤꯁꯨ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝ ꯇꯥꯔꯦ, ꯍꯧꯖꯤꯛ ꯃꯤꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ, ꯆꯪꯉꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯗꯅꯦꯁꯣꯔ ꯁꯤꯡ KHꯅ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯔꯛꯏ꯫ ꯀꯩꯃꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯅꯨꯡꯉꯥꯏ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯅꯧꯕ ꯃꯌꯥꯝ ꯄꯨꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯝ ꯆꯨꯞꯄ ꯅꯨꯡꯉꯥꯏꯕꯗ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯍꯣꯏ ꯗꯅꯦꯁꯣꯔ, ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ, ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯏꯗꯨꯅꯤ, ꯃꯌꯥꯝ ꯃꯈꯩ ꯑꯩꯈꯣꯏ ꯆꯠꯒꯗꯧꯔꯤꯕꯅꯤ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯒꯤ ꯃꯇꯤꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯆꯥꯎꯈꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ, ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯍꯥꯏ ꯔꯣꯁꯅꯤ ꯈꯨꯃꯟ, ꯍꯥꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ꯫ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ, ꯑꯗꯨꯝ ꯀꯃꯦꯟ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯏꯀꯣ, ꯆꯪꯕꯤꯔꯛꯂꯤꯕ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯋꯤꯁꯁꯨ ꯐꯖꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛ, ꯑꯗꯨꯒ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗ ꯆꯪꯉꯛꯇꯕ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏ ꯌꯥꯎꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯌꯥꯝꯕꯨꯁꯨ
ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯐꯕ ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯂꯣꯏꯅ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯤꯁ ꯇꯧꯖꯒꯦ. ꯀꯃꯦꯟ ꯑꯃ ꯑꯃꯨꯛ ꯄꯥꯊꯣꯛꯄꯤꯔꯣ. ꯃꯉꯥꯜ ꯑꯗꯨ ꯃꯉꯥꯜꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯟꯗꯨꯔꯥ? ꯃꯥꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧ ꯑꯝꯇ ꯄꯥꯊꯣꯛ. ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠꯅꯤ ꯑꯔꯤꯕꯒꯤ ꯃꯍꯨꯠ ꯑꯅꯧꯕꯅ ꯁꯤꯟꯕ ꯂꯦꯞꯇꯅ ꯆꯠꯈꯤꯅꯤ ꯃꯇꯝ ꯊꯤꯡꯕ ꯉꯝꯂꯣꯏ ꯇꯥꯏꯕꯪ ꯀꯅꯥꯅ ꯁꯤꯟꯅꯕꯤꯔꯝꯃꯨ ꯏꯃꯥ ꯑꯅꯧꯕ ꯀꯧꯕꯤ ꯃꯇꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯉꯣꯟꯗ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯗꯥ ꯃꯉꯥꯜꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯦ. ꯑꯩꯈꯣꯏꯒꯤ ꯐꯦꯟ ꯑꯗꯨꯝ ꯇꯣꯏꯅ ꯇꯁꯦꯡꯅ ꯎꯖꯕ ꯑꯗꯨꯒꯨꯝꯂꯕ ꯐꯦꯟ ꯑꯃꯈꯛ ꯑꯣꯏ. ꯀꯩꯃꯤꯒꯤ ꯑꯃꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁꯞꯄꯣꯔꯇꯔ ꯑꯃꯅꯤ, ꯌꯥꯝꯅ ꯇꯣꯏꯅ ꯎꯖꯕ ꯕ꯭ꯔꯗꯔꯅꯤ. ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯀꯃꯦꯟ ꯌꯥꯝ ꯄꯤꯕꯤꯕ, ꯌꯥꯝꯅ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯚ꯭ꯌꯨꯋꯔ ꯑꯃꯅꯤ. ꯊꯥꯒꯠꯆꯔꯤ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ. ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯐꯕꯇ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯔꯤ ꯗꯥ ꯃꯉꯥꯜ. ꯀꯩꯃꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯔꯤꯕ ꯁꯨꯜꯇꯥꯅ ꯍꯥꯏꯐꯦꯠꯇꯪ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯌꯨ. ꯍꯣꯏ ꯀꯩꯃꯤ. ꯍꯣꯏ ꯑꯣ ꯀꯩꯃꯤ. ꯀꯩꯃꯤ ꯂꯩꯖꯔꯤ ꯃꯌꯥꯝ. ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯑꯗꯨꯝ ꯍꯪꯕꯤꯌꯨ. ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯃꯔꯨꯞ ꯔꯣꯖꯦꯁ ꯃꯉꯥꯜ, ꯋꯦꯜꯀꯝ. ꯊꯦꯡꯛ ꯌꯨ ꯑꯗꯣꯝꯕꯨꯁꯨ. ꯅꯦꯠ ꯆꯞꯈ꯭ꯔꯦ. ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯜꯂꯤꯗ. ꯑꯧ ꯀꯩꯅꯣꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ, ꯑꯗꯨꯝ ꯚ꯭ꯌꯨꯋꯔꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯏꯅ ꯀꯌꯥ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯜꯂꯤ. ISTVꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯃꯌꯥꯝ. ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯊꯥꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ರೆ. ꯍꯧꯖꯤꯛꯇ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯧꯕ ꯆꯪꯉꯛꯄ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛ ꯀꯟꯅ ꯅꯤꯡꯁꯤꯡꯖꯒꯦ. ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ISTVꯗ ꯎꯕ ꯁꯣꯏꯗꯅ ꯐꯪꯕꯤꯔꯒꯅꯤ. ꯑꯗꯨꯅ ISTV ꯂꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯆꯦꯅꯦꯜꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ. ꯑꯗꯨꯒ ISTV ꯂꯧꯔꯝꯗꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ISTV ꯂꯧꯁꯟꯕꯤꯔꯣ. ꯑꯗꯨꯒ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯤ. ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯁꯅꯥꯇꯣꯝꯕꯤ ꯅꯤꯉꯣꯝꯕꯝꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯦꯡꯛ ꯌꯨ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ. ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯃꯇꯝ ꯐꯪꯗꯕꯒꯤ ꯄꯥꯛꯅ ꯊꯥꯖꯔꯛꯇꯕꯅꯤ. ꯌꯥꯔꯒꯗꯤ ꯑꯩꯈꯣই ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯏꯚ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ, ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ, ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯣꯜꯂꯛꯑꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯆꯨꯝꯅ ꯀꯥꯔꯇꯨꯟ ꯑꯦꯅꯤꯃꯦꯁꯟ ꯈꯛ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯟꯅ ꯅꯩꯅꯖꯔꯤ. ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯀꯩꯅꯣꯒꯤ ꯏꯗꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡ, ꯑꯗꯒꯤ ꯍꯦꯜꯠ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤ ꯃꯇꯥꯡ, ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯁꯨ ꯔꯥꯏꯝꯒꯤ ꯑꯉꯥꯡꯒꯤ ꯀꯥꯔꯇꯨꯟꯗ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤꯗꯤ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯂꯒꯅꯤ ꯀꯤꯠꯁꯀꯤ ꯆꯦꯅꯦꯜꯁꯤꯡꯗ. ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯦꯅꯤꯃꯦꯠ ꯇꯧꯕ, ꯏꯁꯥꯒꯤ ꯏꯟꯗꯤꯖꯤꯅꯤꯌꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯊꯥꯕꯨꯡꯇꯣꯟ ꯀꯥꯏꯅ ꯃꯌꯥꯝꯅ ꯇꯥꯕꯤꯔꯕ, ꯑꯗꯒꯤ ꯑꯅꯧꯕ ꯑꯣꯏꯔꯁꯨ ꯑꯔꯤꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝꯕ ꯈꯔꯁꯨ ꯂꯥꯛꯑꯅꯤ. ꯑꯗꯒꯤ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯌꯦꯡ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯌꯥꯝ. ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯏꯅꯣ, ꯂꯥꯏꯚꯁꯤꯁꯨ ꯌꯦꯡꯗ꯭ꯔꯤꯕ ꯃꯤꯁꯤꯡꯗ ꯏꯁꯥꯁꯨ ꯍꯥꯏꯔꯦ. ꯊꯦꯡꯛ ꯌꯨ ꯁꯅꯥꯇꯣꯝꯕꯤ ꯅꯤꯉꯣꯝꯕꯝ, ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯁꯞꯄꯣꯔꯠꯇꯨꯒꯤꯗꯃꯛ.
ꯑꯇꯣꯞꯄꯁꯨ ꯄꯨꯊꯣꯛꯄꯤꯌꯣ ꯍꯥꯏꯕ ꯁꯣꯏꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄꯁꯨ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯔꯤꯕꯁꯦ ꯑꯗꯒꯤ ꯃꯣꯔꯦꯜ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯗ ꯑꯣꯏꯔꯁꯨ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯣꯏꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦꯜ ꯂꯦꯁꯟ ꯑꯃ ꯄꯤꯕ ꯌꯥꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯗꯁꯨ ꯃꯣꯔꯦꯜ ꯂꯦꯁꯟ ꯑꯃ ꯄꯤꯕ ꯌꯥꯕ ꯑꯗꯨꯝꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯃꯇꯦꯛ ꯃꯇꯦꯛꯁꯤꯡꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯅꯕ ꯍꯧꯖꯤꯛ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯅ ꯗꯗꯥꯅ ꯀ꯭ꯔꯤꯌꯦꯇꯔꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯀꯩꯃꯤꯁꯦ ꯉꯥꯏꯕ ꯋꯥꯔꯦ ꯈꯤꯇꯪ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟ ꯄꯨꯊꯣꯛꯄꯗ ꯀꯨꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯃꯁꯤ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯅꯨꯡꯇꯤꯒꯤ ꯀꯥꯔꯇꯨꯟ ꯊꯥꯔꯤꯕꯁꯤ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯁ꯭ꯇꯥꯐ ꯃꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯗ ꯀꯌꯥ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯆꯦꯅꯦꯜ ꯑꯃꯒ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯔꯝꯃꯣꯏ ꯑꯗꯨꯕꯨ ꯌꯥꯝꯂꯕ ꯁ꯭ꯇꯥꯐ ꯃꯁꯤꯡꯅꯤ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯦꯟ ꯄꯥꯋꯔ ꯌꯥꯝ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯥꯐ 5 ꯈꯛꯇꯅꯤ ꯁꯨꯖꯔꯤꯕꯁꯤ ꯃꯌꯥꯝ ꯑꯗꯨꯗꯩꯗ ꯑꯦꯅꯤꯃꯦꯇꯔ ꯑꯩꯈꯣꯏ 2 ꯈꯛꯇꯅꯤ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗꯦ ꯑꯗꯣ ꯍꯌꯦꯡ ꯇꯤꯚꯤ ꯑꯣꯜꯂꯀꯥꯟꯗꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯒꯦ ꯑꯗꯨꯒ ꯇꯤꯚꯤꯒ ꯌꯨꯇꯨꯕꯀ ꯀꯩꯅꯣ ꯃꯥꯟꯅꯗꯦ ꯄ꯭ꯂꯦꯠꯐꯣꯝ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯁꯨ ꯃꯥꯟꯅꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯥꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯇꯣꯏꯅ ꯄꯨꯊꯣꯔꯛꯄꯁꯨ ꯍꯦꯟꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯌꯥꯝꯕ ꯍꯣꯏ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯃꯄꯥꯟ ꯂꯝꯒꯤ ꯃꯤ ꯌꯥꯝꯅ ꯌꯥꯝꯕ ꯂꯝꯗꯗꯤ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯌꯥꯝꯅ ꯁꯨꯔꯒ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯃꯤ ꯑꯗꯨ ꯅꯠꯇꯕ ꯑꯌꯥꯝꯕꯗꯤ ꯃꯌꯥꯝꯅꯁꯨ ꯀꯨꯞꯅ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯅꯨꯡꯇꯤꯒꯤꯗꯤ ꯊꯥꯒꯠꯇꯕꯅꯤ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯤꯂꯤꯌꯟ ꯌꯧꯗ꯭ꯔꯤꯕ ꯃꯅꯨꯡꯒꯤ ꯆꯦꯅꯦꯜꯁꯤꯡꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯤꯂꯤꯌꯟ ꯌꯧꯗ꯭ꯔꯤꯕ ꯃꯅꯨꯡ ꯆꯦꯅꯦꯜꯁꯤꯡꯁꯤꯅ ꯅꯨꯡꯇꯤꯒꯤ ꯑꯌꯥꯝꯕ ꯑꯃꯠꯇ ꯊꯥꯒꯠꯇꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯀꯟꯅ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠꯇꯤ ꯅꯨꯡꯇꯤꯒꯤ ꯉꯝꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣই ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯁꯨ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯀꯩꯃꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯍꯣꯔꯔꯒꯤ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯌꯦꯡꯖꯅꯤꯡꯉꯤ ꯍꯣꯔꯔꯒꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤꯅ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯥꯟꯅꯕ ꯑꯦꯅꯤꯃꯦꯁꯟ ꯅꯠꯇꯕꯒꯤꯁꯨ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯦꯅꯤꯃꯦꯁꯟꯒꯤ ꯑꯣꯏꯅꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯔ ꯊꯥꯒꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯒꯤ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯒ ꯀꯧ ꯂꯥꯛꯄꯒꯤ ꯑꯃ ꯁꯦꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯇꯥꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯈꯤꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯦꯗꯚꯥꯟꯁ ꯀꯩꯃꯤ ꯑꯂꯝ ꯍꯥꯏ ꯀꯩꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯂꯣꯏꯅ ꯌꯦꯡꯒꯦ ꯅꯦꯛꯁꯁꯨ ꯉꯥꯏꯖꯔꯤ ꯗꯥ ꯔꯣꯖꯦꯁ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯃꯔꯛꯇ ꯀꯃꯦꯟ ꯎꯗꯅ ꯄꯥꯊꯣꯛꯇꯅ ꯆꯠꯄꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯊꯣꯔꯛꯇꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯩꯃꯤꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯀꯩꯃꯤ ꯅꯠꯇ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯀꯩꯃꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯍꯣꯔꯔꯁꯦ ꯃꯃꯥꯡꯗ ꯈꯔꯗꯤ ꯄꯨꯊꯣꯛꯈ꯭ꯔꯦꯀꯣ ꯈꯔ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯗꯣꯔꯛꯄꯗꯤ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤꯒꯨꯝꯕꯗꯒꯤ ꯑꯌꯥꯝꯕ ꯑꯗꯣꯝꯗ ꯈꯨꯠ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔꯅ ꯍꯧꯗꯣꯔꯛꯄ ꯆꯦꯅꯦꯜꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯐꯤꯛꯁꯟ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯒꯤ ꯏꯚꯟ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕꯗꯣ ꯄꯦꯟꯗꯕꯗꯒꯤ ꯃꯌꯥꯝꯅ ꯃꯈꯥ ꯁꯝꯊꯕꯤꯔꯣꯅ ꯑꯩꯈꯣꯏꯅ ꯁꯝꯊꯔꯒ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯏꯚꯟ ꯀꯩꯃꯤꯁꯨ ꯑꯗꯨꯃꯛꯅꯤ ꯇꯧꯔꯤꯕꯁꯦ ꯑꯗꯨꯃꯥꯏꯅ ꯐꯤꯛꯁꯟ ꯅꯠꯇꯕ ꯃꯣꯔꯦꯜ ꯂꯦꯁꯟ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯃꯇꯦꯛ ꯃꯇꯦꯛꯁꯤꯡꯁꯨ ꯄꯨꯔꯛꯀꯅꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯑꯄꯤꯛꯄꯁꯤꯡꯒꯤ ꯔꯥꯏꯝꯒꯤꯁꯨ ꯄꯨꯔꯛꯀꯅꯤ ꯑꯗꯒꯤ ꯑꯍꯟꯅ ꯌꯦꯡꯕ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕꯁꯨ ꯄꯨꯔꯛꯀꯅꯤ ꯍꯦꯜꯠꯇ ꯀꯥꯟꯅꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯁꯨꯝ ꯑꯗꯨꯒꯤ ꯍꯧꯖꯤꯛꯃꯛ ꯂꯣꯏ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯃꯌꯥꯝ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯆꯦꯅꯦꯜ ꯑꯗꯨꯕꯨ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯂꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯂꯧꯗꯕꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯗ ꯌꯥꯎꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝ ꯐ꯭ꯔꯦꯟꯁꯤꯡꯗ ꯂꯣꯏꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯁꯔꯀꯜꯁꯤꯡꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ
ꯍꯥꯏꯗꯣꯛꯑꯔꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯗꯣꯛꯎꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯔꯣꯏꯕꯀꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯀꯔꯤ ꯀꯔꯤ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏ ꯈꯔꯗꯤ ꯁꯦꯀ꯭ꯔꯦꯠ ꯊꯝꯖꯔꯤ ꯔꯣꯕꯔꯠ ꯌꯨꯝꯅꯥꯝ ꯃꯉꯥꯡ ꯅꯨꯡꯁꯥ ꯁꯣꯅꯝꯅ ꯑꯩꯒꯤ ꯄꯥꯊꯣꯛꯄꯤꯔꯛꯂꯗꯤ ꯌꯥꯔꯦ ꯍꯥꯏꯇꯦ ꯑꯣ ꯀꯃꯦꯟ ꯎꯖꯔꯦ ꯑꯩꯁꯨ ꯄꯥꯊꯣꯛꯄꯤꯔꯛꯇꯦ ꯑꯗꯣ ꯑꯩꯗꯤ ꯁꯥꯎꯕꯤꯗꯦ ꯀꯣꯏꯇꯥ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯆꯥ ꯍꯨꯏꯗ꯭ꯔꯣꯝ ꯑꯩ ꯄꯥꯈ꯭ꯔꯦ ꯃꯃꯤꯡ ꯇꯥꯍꯧꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯇꯞꯅ ꯄꯥꯈ꯭ꯔꯦ ꯗꯥ ꯔꯣꯖꯦꯁ ꯀꯩꯃꯤ ꯁꯥꯔꯒ ꯈꯨꯝꯂꯛꯑꯣ ꯀꯩꯃꯤ ꯁꯥꯔꯒ ꯈꯨꯝꯕꯤꯔꯛꯂꯣ ꯍꯥꯏꯔꯛꯂꯤꯕ ꯃꯤ ꯑꯁꯤ ꯑꯅꯤ ꯁꯨꯔꯦ ꯊꯣꯏꯕꯤ ꯁꯅꯥ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯅꯤꯉꯣꯝꯕꯝ ꯀꯩꯃꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯊꯥꯒꯠꯂꯤꯕ ꯃꯈꯩ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯀꯩ ꯍꯥꯏꯅꯣ ꯄꯨꯊꯣꯛ ꯂꯣꯏ ꯊꯥꯒꯠꯂꯤꯕ ꯃꯈꯩ ꯂꯣꯏ ꯌꯦꯡꯉꯛꯀꯅꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯁꯞꯄꯣꯔꯠ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯍꯥꯏꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯀꯩꯃꯤꯁꯦ ꯁꯤꯖꯟ ꯀꯌꯥꯗ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯁꯤꯖꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯦꯗꯚꯦꯟꯆꯔ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤꯅꯤ ꯀꯝꯗꯧꯋꯤ ꯅꯩꯔꯦ ꯏꯕꯨꯡꯅ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯤꯅ ꯑꯦꯝ ꯄꯣꯜ ꯌꯥꯝꯅ ꯐꯖꯕ ꯄꯨꯄꯨ ꯐꯣꯛ ꯇꯦꯜꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯆꯥꯁꯤꯡꯅ ꯃꯤꯒꯤ ꯀꯥꯔꯇꯨꯟ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯌꯦꯡꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯑꯦꯝ ꯄꯣꯜ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯁꯥꯡꯅ ꯊꯝꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯊꯪ ꯃꯊꯪ ꯑꯦꯅꯤꯃꯦꯁꯟ ꯃꯊꯪ ꯃꯊꯪ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯩꯃꯤ ꯍꯥꯏ ꯀꯩꯃꯤ ꯁꯥꯕꯁꯦ ꯌꯥꯝ ꯄꯛꯑꯦ ꯍꯟꯕꯤꯔꯛꯑꯣ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯌꯥꯝ ꯀꯩꯃꯤꯒꯤ ꯃꯈꯣꯟꯗ ꯑꯩꯈꯣꯏ ꯍꯟꯇꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯏꯄꯤꯁꯣꯠꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯧꯈꯠꯂꯒ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯛꯀꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯅꯤꯡꯊꯧ ꯀꯩꯁꯨꯞꯄꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯦ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯁꯤꯡꯗ ꯈꯨꯠ ꯊꯥꯔꯣꯏꯁꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯖꯁꯅꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯒꯅꯤ ꯃꯇꯦꯛ ꯑꯁꯤ ꯇꯧꯖꯒꯦ ꯑꯇꯩꯗꯤ ꯃꯌꯥꯝ ꯏꯄꯤꯁꯣꯠꯇꯣ ꯂꯥꯛꯑ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯣꯖꯦꯁꯅ ꯀꯩꯃꯤ ꯁꯥꯕꯒꯤ ꯌꯥꯝꯅ ꯄꯛꯑꯦ ꯑꯦꯝ ꯗꯤ ꯁꯌꯥꯁ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯌꯥꯝꯅ ꯕ꯭ꯔꯣ ꯔꯣꯖꯦꯁꯀꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯄꯟ ꯀꯩꯃꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯃꯥꯜꯂꯤ ꯁꯛꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯔꯣꯕꯔꯠ ꯌꯨꯝꯅꯥꯝ ꯃꯉꯥꯡ ꯅꯣꯡꯁꯥ ꯇꯤꯚꯤ ꯍꯥꯏꯔꯤꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯀꯩꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯤꯗ ꯍꯣꯡꯇꯣꯔꯛꯄ ꯑꯁꯤ ꯆꯍꯤꯁꯨ ꯐꯥꯔꯛꯄꯒꯤ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯅ ꯂꯣꯏꯈꯤꯕꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯍꯦꯟꯅ ꯇꯞꯅ ꯏꯪꯅ ꯄꯥꯟꯕ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯗꯒꯤ ꯍꯦꯟꯅ ꯇꯧꯔꯨ ꯇꯧꯔꯨꯕꯗ ꯌꯥꯏꯐꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯐꯣꯔ ꯖꯣꯏꯅꯤꯡ ꯏꯟ ꯗꯤꯁ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯟꯅ ꯑꯐꯕ ꯇꯧꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥ ꯔꯣꯖꯦꯁꯅꯁꯨ ꯋꯤꯁ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ
ꯑꯗꯨꯒ ꯂꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯑꯃꯗꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯌꯥꯎꯕꯤꯗꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯚ꯭ꯌꯨꯋꯔꯁ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ 2024ꯅ ꯂꯥꯛꯄꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥ ꯍꯨꯏꯗ꯭ꯔꯣꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯐꯕ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯔꯁꯅꯨ ꯑꯩ ꯃꯥꯒꯤ ꯀꯃꯦꯟ ꯐꯖꯅ ꯄꯥꯊꯣꯛꯄꯤꯍꯧꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯑꯩ ꯊꯣꯏꯕꯤꯆꯥ ꯍꯨꯏꯗ꯭ꯔꯣꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯐꯕꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ